Board of Secondary Education Manipur na lawduna pangthokhiba High School Living Certificate Examination 2020 da saruk yakhiba masagi sahi tarani thoi khakta ngairiba Surachandpur District ki Kangbai dagi nupa macha ama apun mama ki cha da hundrani thoi phanglaga mai paktuna anouba record ama semkhre mahak English amadi MIL da letter chatkhi mai pakraba angang adudi Ishak Paula Lungmon apokba Zenkholian kawi Zenkholian na lingkhatpa Olive School kauba amada mahaki apokpina principal oiri mahaki apokpi gi guidance makhada mahak mahi tamlakhibani apokpi asi BSc ni amade apokpadi class 10 phawba tamlaga loisin khidaba misakni adubu mahi masingi lamda thawai yaujabana masana mahaki khulda school lama lingkhatlaga mahaki nupi bu principal oina puhankhibani Panba yabadi class 10 exam sahi tara manga sudrabadi thaba yade haiba board ki niyom leibana psychology singna mahaki brain test tawraba matung sahi tara ni thoi surabasu class 10 exam phamba yabagi IQ leire haina certify tawraba matungda board na mahakpu exam phambada akhanaba case ama oina yahankhibani Paumi singna Ishak Paula Lungmon ga unarubada mahaki tungi punsida IAS officer ama oina miyangi seba tawningbagi apamba phangdorokhi Exam asida mahak English amadi MIL da letter chatpaga loinana mathematics ta humdra humdoi phangki class 11 amadi 12 kadai da tamgada ge haina hangba wahang amagi paukhumda mahak na hai mahak ki oiba chapchaba pamba leite mahak ki apokpa amasung apokpi na tamu haiba mafamda tamgani haiki mahak ki apokpa amasung apokpi na machana ngang oirabasu class 10 exam da mai paglakpada apian bu phongdokpaga loinana class 11 da science stream da chalhaningbagi apamba thamlakli aduga atopa pawmana pension gi sen kaibada bank ta masa utnabagi damak chahi chama surabi mama bu machanupi na phamung da haplaga chingkhre tamthiraba leina laisat asina malem pak sana sandorokpa sina lairabagi upai leitabagi amasung wakhan yaudaba system amagi yam nungai taba atopa saktam ama uthorakhre handaki asina orisa dani ahalorabi nupi amana mahaki chahi chama surabi mama adubu Bhubaneswar dagi kilometer chamri ga kunthra humdoirom lapa Nuapada district tagi handakta tholakhiba video amada mahaki pension gi sel kaithoknaba bank amatana phamung amada singlaga chatpa ukhre sahi chama surabi beneficiary adugi physical verification taunaba bank aduna haiki amasung madu tawdrabadi pension piroi haibadagi nupi aduna sarba nungsagi maisa aduda tawdaba yadabadagi angakpa khongchat adu chatpa tahanki madugi imaging adu mathang unarikhibadagi social media da asawba amasung tengbang nanabagi haijarakpa singna pik thanki BJP gi Nuapada legislator Raju Dholakiana state asigi Navin Patnaik government ta madu yengsinaba mahang taksin kre haiki adu minister Dholakiana mawong adu tengbang nabagi karigumba khara tawbagi mahutta atopada thangjin bagi maran siduna mabu yaning daba kya thoklakre sahi chama surabi nupi adu phamung adu da chingbo utpa video adu dagi thodo adu aikhoina khanglakhi mahak magi pension gi senpham lokthoknaba bank adu da pukhi aihang hiram adu yengsinbinaba amasung akan bathabak laukhatnaba government ta hijackre haina ngarang nomaijing numita Nuapada gi minister Dholakiana haiki uliba saktam sing aduna leibak asigi khwaidagi lairaba state asigi tamthiraba leina laisat asigi mayokta changsiliba lantheng adu utli pandemic asina state asida laisat asina narakpadagi khudong thiningai oiba khunai asigi kangluptagina maroina miyoi lising kaya gi thabak sing manghankhrabani Orissa da nauna laisat asina yamdrabada miyoi lising ahum ga chamapan sungna mapan nakhre amasung miyoi taramathoi sikre Me thagi athengbada nonglei nungsit umpunna mangtak halambadagi relief ki thabak chathakhiba matungdagi state asida tamthirba leina laisat asigi masing tapna hengalakli Arobada Paubila news ridagi video bu yengbiri bu khuding makpu thagachari